अरोइबा पाउ पिजरी Sis work strike handoktra banina hayengdagi minek tuna thabak hawallagani hana Chief Minister N Biren haikre amadi anauba sarkar na khungang da chatsi haiba scheme ama megi tang amadagi hawragani hana Chief Minister N Biren na lauthokre Kurumzari mireng tabiriba sing butaram noksari pau sandok na pizari Sis work strike handoktra banina hayengdagi minek tuna thabak hawallagani haina Chief Minister N Biren ngasi miyamgi numit amadi chinggi luchingba singi numit ki thorongga mari leinana pangthokpa paumi singa unabada phongdokre Chief Minister Secretariat ta pangthokhiba paumi singa unabadu da mahangna makha tana haikhibada hauzik financial year gi thabak yamna kanna sugadaba matam asda state government ki employees singna khongjang changshiliba si handokpi naba amasung ngasi dagi office karak naba appeal tawba leikhrabasu khongjang handoktabadagi department singi head of department DC Principal Secretary Singh Yawba mifam pangthoktuna hayengdagi darkar oiba post singi matik saba mioi nektuna thabak haunana ba warep lokre Manipur gi missing lakh kunipan asigi manungda sarkar gi thabak tawriba asi mioi lakh amarom tani praja singi su khandaba yade haikhi aduna khoina appeal tawjabaduni yaragadi financial year ni tawbiganu leithalaira wana mayam gi keno tawri ngasi si Monday si da office join tawbiu mayam kabiu aduga financial year si loiraga aiga mu akoi government ga mu phamma meeting tawruga kari kamai tawsige khana chen haijabani adu moi ngasi bagoda hantok pidabani na aigi di khoi government gi dinahan haijagiba government ki thabak praja lakh kunipan ni praja lakh kunipan kunthra ni leidi base somda khoi gi employee gi na leidi sina lakh amamu ni lakh kunipan duga lakh amaduga gi akhoi balance over tai lakh kunipan du na khoi de lui na lawi hai be lakh amashi di subhung phang da basna te moi di phanga ga su leidi bani BJP na luchingba sarkar asina chingda chatsi haiba kholaugi tungda khungangda chatsi haiba scheme ama lagliba megitang amadagi hauragani haina Chief Minister na ngasi paumi singa unaba aduda phangdokhe mahakna makha taraduna labuktagi puthokadoriba polam sing hena sathok leihanduna mafam adugi darkar oiba amasung thengnariba khudong sadaba sing yenglaga sabsana thabak paikhatkani pothok hena puthoknaba scheme singda maru oiba pandam thamle pothok puthoklabadi senthok leiragani matam aduda sarkar gi su resource hengalaktuna saukhat palamdam ama oiba ngamgani haikhi mayam se masi yengnaba madugi damta vigil toba monitor toba duga mateng pang baitar government gi staff sing maduda concentrate orkan ising tangba jaga dana engine pirani ising leiba jaga dana singthokna ba tawrani adugumba gi mission namga loina na ai khoi khunganga maramdi khunganga gi ni khoi na sari ba chincha kari lo haunung puthorai ba jeriba adumaina leidiba labor department da labor scheme horticulture the labor scheme, in the hills the labor scheme, agriculture the labor scheme, fisheries the labor scheme. Scheme mayam se koi comprehensive in the punjil lakana. Adugi area the focus bigi hai kana. Adu mainam haugen tawri. Miyam ki numit amadi chinggi luchingba singi numit ki thoramda hauzik faubada mioi lakh ani henbagi wakat lakpagi manungda makhoi gi khudong sadaba sing taraga ayambana thabak oin onthokpa ngamkhre bank khara da loan pibada praja singbu maram sadana ka hena wahanbagi wakat leire hairiba bank sing asida financial year gi matungdagi state ki fund thamba leplagani maram sadana bank singna miyambu wahalloidabani lamdam asida ban namaram oiduna praja singda wahaliba asigi mayokta ban numita office ka daba staff sing absent palagani municipality ki jagada dukan hang daba amadi transport ki gari chalam daba sing permit amasung license review tawnaba ki khongthang paikhatnaba cabinet na warep lauragani MLRA ki makhada turen mapanda lam pata piba yade isa na khangna handok piu sarkar na paikhatliba project sing atenba matamda loishinba ngamnanaba principal secretary yauna ahenba thabak shinaramba sing adu hantha handuna project singda oina mityeng sangnaba joint secretary haptuna thabak hauragani sakhat thorangda praja singna mateng pangbiu wakat khudingmak tananaba pung kun mari thong hangduna leiriba sarkar gi mateng pangbiu haikhi
कनागो मखरदे बैंक की अखोय एंगोंदे एप्लीकेशन इरपुदा बैंक नै खोबि याम ओले बिरोय दबो दे खोय सुसाइड तौनी गाने लेटर इरखो यावे बुजा अदुइ लेटर कॉपी प्रेस पुबी गिबे यानी अदो अदुमाइना तौगदो दे बैंक लैतबन फै अदुना आइना बुजा आई बैंक दो वारंट तौग्रे प्रजादा मरम चादब द पियो हाइदे खोय मरम चादब द लोन पियो हाइदे मसागी मरम चाबा सुनिंगबा मखुन मसा हाइबा मागी सेंथोक लेना बखोनबा लाइलासु हेरगा एजुकेटेड अनएम्प्लॉयड मयाम दो पियो है बनेबा रूल्स की मतुंग इना रूल्स की वांग मदा कोई पियो है दे अदो कनागुम्बी अकोई बैंक खरद की पैसा सु लोखो करे प्रोजेक्ट सु करिगुम मखाता ना अप्रैल अकोई फाइनेंशियल ईयर से लोइरागा प्रजादा फजन कॉर्पोरेट पी दो बैंक सिंह दगी दे कोई स्टेट के फंड थमोय लोखो गनी था अमा चुपना चथगदबा मिजल्स समदि रूबेला कैंपेन ngasi हेल्थ मिनिस्टर एल जयंत कुमारना उरिपोक्ता लेबा इबोटोन सना हायर सेकेंडरी स्कूल दा हौदोखरे थोरमदुदा हेल्थ की सेक्रेटरी शुमन सिंह हेल्थ सर्विसेज की डायरेक्टर डॉक्टर के राजोयाव न मरी लेनाबा ऑफिशियल सिंह सरुक याखे मिनिस्टर जयंत कुमार न हाइखिबदा साखटप समाज अमा ओइगे हाइरबदी लेना तिना सेंदबा समाज अमा हाना सेंब दरकार ओइ अंगांग सिंगु लेना कयादगी ngakthoknaba matam matamgi oiba hidak langthak pithakpa amadi kapiba mathau tai mama mapa oiba सिंह मचा सिंगु तिंजंग काइजंग दबा पुंसी अमा पीनबा होनगदबनी पाइखलिबा कैंपेन दा सिदा मियाम न मतेंग पांगबिदुना अफबा समाज अमा सेमदोकपदा थौदांग लौमिनरसी हाइखि all the guardians ati yagri thopiraga masid ikai ngai leite ati masid pahinga leite dik matam sangoi tumi hidak pusama dogo kiwa dane yaga dik kama to masang masang kam thopiraga si to biyo asa mate request to jage sarkar ki promise de gaino government ki promise de every government of course it is a responsibility of every government kaino have to agree akoi right to life na have say just to give a meaning to right to life the right guaranteed under the constitution of India maduna atama thon bai bane adu ata thon se have target di me kunchi kanse have target di akoi isi व्यक्ति से का अमरोमदा मिजल्स समदि रूबेला लाइना दगी ngakthoknaba miyam punna mamut tana khangminanaba wakhalonda ngasi moirangi akoibada mahiroy singi khongsat ama satpaga loinana awareness campaign pangthokre Lions Club of Moirangna District Health Society Bisnupura madi District Family Welfare Bureau Bisnupur gi makhada pangthokhiba campaign adu Moirang patlo lekai de leiba Konjeng Junior High School dagi Lions Club of Moirangi President Salam Kumar amadi Konjeng Junior High School gi Headmaster PH Arun Singh na lamthakhi khongsat adu INA ground फाव चलबा मतुंगदा अमुक स्कूल दा लमथुंगफम ओइखे लायंस क्लब ऑफ मोइरांगी सेक्रेटरी हेमाम देबजितना मिजल्स अमदी रूबेला सी मरु फंगना मुथतना होटनबदा अखोय पुनमकी थौदांग लई हाइखे कैंपेन तसिगी सरुक अमा ओइना मोइरांग ओक्सोंग बुंगलेकाय द लेबा सेंट जेवियर स्कूल दसु अवेयरनेस कैंपेन अमा पांगथोखे लायंस क्लब ऑफ मोइरांग न सिंदुना पांगथोकपा थौरम अदुदा RBS के नोडल ऑफिसर उमानंदन फोंदोखिबदा लाइना असिगी मतंग द पुन्न खंगमिननबा पांदमदा कैंपेन असि पांगथोकपनि हाइखे थौबाल अमदी कक्चिंग डिस्ट्रिक्ट की ओइनसु मिजल्स अमसुंग रूबेला वैक्सीनेशन कैंपेन थौबाल खांगाबुक्ता लेबा KM ब्लूमिंग स्कूल दा थौबाल की DC H रोसिता न हौदोखरे डिस्ट्रिक्ट फैमिली वेलफेयर थौबाल अमदी डिस्ट्रिक्ट हेल्थ सोसाइटी थौबाल न सिंदुना पांगथोखिबा कैंपेन हौदोपगी थोरम अदुदा थौबाल की CMO डॉक्टर N जयंत कुमार नेशनल हेल्थ मिशन थौबाल की DPM CH बसंता डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर N एकेंद्रा अमदी स्कूल अदुगी चेयरमैन मेंजर मंगांग नमरु ओइबा म्योइसिंग ओइना सरुक याखि लाइना आसिगी मरमदा पाउजेल पुबा महिरोय सिंगी खोंगसत अमा खांगाबुकी अकोइबदा चटखे DC रोसिताना लाइना आसिंग आक्थोकनबगी दमकता लेमना हिदा कापकदौरिबा सिदा मियामना खुदोंग साबा सि मांगहनबिगनु था अमा चुपना चथगदौरिबा वैक्सीनेशन प्रोग्राम असिदा कक्चिंग अमदी थौबाल डिस्ट्रिक्ट की ओइना था मापनदगी सही 15 फाउबगी मनुंगदा लेबा अंगांग लाख अमा लिसिंग 15 साट्रुक निम्फु मापन हिदा कापथोकनबा पांदम थमली हाइखे सत्खिबा तांग 15 दा हौदोखिबा CM गी लाइरिक यंगमिनसी प्रोग्राम गी मनुंग सन्नंगसी हाइंगांग स्कूल दा था तरुक लेमना सथगदबा कोचिंग हौदोखरे मणिपुर माइनॉरिटीज एंड OBC इकोनॉमिक डेवलपमेंट सोसाइटी मणिपुर न सेंदुना पांगथोकपा थौरम अदुदा जोन 2 इम्फाल ईस्ट की ZEOM प्रेमचंद्रा हाइंगांग हाई स्कूल की हेडमास्टर W लुखोय MOBC डिपार्टमेंट की डायरेक्टर की PAN गोजेन मोबेट की असिस्टेंट प्रोजेक्ट ऑफिसर मोहम्मद अलम याउना मियोय क्याना सरुक याखे ZEOM प्रेमचंद्रना कोचिंग असिदा महिरोय सिंगना
School da class tawbada wat hawbadu mention biu haike Mohammed Alamna coaching as Chief Minister gi meeting makhada sotharaba mahiroi singbu fagatna ba pangthokpani haike Minister gi meeting da high school mayam se government school sin se hanali mong da hokang phukathan ba amasu laila adogi laitaba tuition private tuition chapel namjadaba mama mapana ayuki kumari da hogalaga manga da hogalaga private tuition thimpa namjadaba adum basana sing sisu amuktam di asigamba thadaru coaching se pirabadi nan stopta thadaru pirade school na to syllabus ki school da takli ba course aduga ekoi thadaru di nan stopta tamigani only week mada suti amagal pigani aduga ai matam se non tamigani yaga di ban strike ta ekoi coaching se tamina bo nagari thana adumai su tawe ekoi ko dasam da thamba condition da atopa holi game ta pide Thasigi tang kun mapandagi kuntra mathoi phauba Bangladesh ki Maulabi Bazar da pangthokadoriba Indo Bangla Manipuri Cultural Festival da saruk yagadaba Manipur gi team ngasi Minister Karam Syamna lamthakre Kaisamthong Hodam Lerak Machindagi mioi kun manga na sabat team madu Minister na lamthaki team madu Dr. S Manau to na luchingkhe Maitai singi marakta he na set pumari lainana ba pandam da satkhiba wakhalo na dubu Pungning thogatpa oina minister na lupa lakh ama mating pikhi khongsat asigi matangda minister na pungning thogatpa wafam kaya su phongdokhi Kaisamthong kendra gi manung da fauduna cheliba Waisel Maril ngasidagi Health and Family Welfare Minister L. Zenta Kumar na lusingduna kendra asigi manung da leiba councillor amadi members sing yauna singba hokre Minister L. Zenta Kumar na paumi sing da phongdokhibada Waisel Maril gi naketa tariba mioi singna amot akaya amadi fatta haudi sing hundorakpana nongzu tha lakpa matamda Kaisamthong kendra da ising isau thogan bagi maram ama oiri maram aduna manak nakpada leiriba mioi singna amot akaya amadi fatta haudi sing thada bidana ba appeal tawkhe ngasi Waisel Maril sing bagi thabagasti Kaisamthong kendra gi manung da leiriba mafam singda leptana sathakigani miyamna sumateng pangbiu Waisel Maril phungatpana sagolban kendra amadi Kaisamthong kendra da toina ising isau thogan bagi maram oibana Waisel Maril sing bagi thabak asti pakhatpani haina phongdokhi Chăm cái đại bị vậy, mình sẽ đi xin gì, chẳng đó không có cái gì nói hiểu lòng bao căn được, lấy gì phim gì nào, xin người trên bao ngầm được đâu, rất là gầm, không bị mong cái này thì mà thế nào, mà ngày đó mình cũng kêu mà cái gì, và đó mình này eleven xin không biết gì, mà xin cái gì vậy nào, anh cái cần xe cái gì đâu mà người thế nào, cái công xin xin, cái gì vậy cái mình xin cái lớp không mất rồi nào đâu, bây giờ mình tiếng bằng cái máy công xe cái đó nó rất là Maitai na nong manong magi sothaba haurakliba amadi khudongsadaba kaya mayok nariba si aikhogi ipa ipu singna soiram badagi ni haina hana minister oiramba Dr. Nimai Chan Luwang na haikre Scheduled Tribe Demand Committee gi members singa unabada Dr. Nimai Chan Luwang na makhata na haikibada Manipur da leiriba jati singi manungda Maitai furup asigi ipa ipu sing aduna mangi sengi haibagi akan wachatnabi ama laikhiba tangkak aduna furup asi awangba jati ni khanduna Scheduled Tribe ta chanbiram dabane ngasigi mirol asidi matam aduga yamna khenare aseng amangi wakhal leinadre masagi haurak phamsu mayek sengna khangle maram kaya asina maitai bu Scheduled Tribe list ta chalhangadabani haina changsilakli bu khongjang asi achumba khongjang ni Maitai mitai su atai furup kum Scheduled Tribe list ta chalamba thoklabadi ngasi chingtam anida nakshin naba watpagi mawong ama uriba asi uramdabasu yai Scheduled Tribe list ta chanba haibasi yamna maktangai phadre haiki samase akoi ji proud haitarne to thukjaba akoi ji yam wangba thaki jati ni gai khangjabam di leyaba karai ko wangge bu British na palamba Manipur ni akoi bu paliba British se maiti khoi mangi hari bune akoi maiti sori se mangba sengba sida akoi na mangi akoi ni tha wang le graba jati du akoi na mangi ana akoi maiti ni sori se mangba sengba sida aduna bharat na independence phangkanda karam community karam jat se scheduled tribe chingani scheduled caste chingani hamse loina bharat apumlo survey tawi yeng leba akoi Manipur gida scheduled tribe ta maiti ni chingudri se akoi gi ipai pusing khara yamna jat awangba thak awangba mangba sengba chaluba kabuda akoi je lamjing ka luching ga leram badagi mi haibase ai maduda conclusion phajana project
Socio-Economic Development and Educational Foundation amadi District Legal Services Authority Imphal East ka khushamnaduna Mob Justice amadi Pokso Act ki matangda nongmagi oiba legal awareness program ama top khunau da pangthokre thoromaduda ain gi lamda khang hairaba myoi sing amadi pradhana chingba myoi kyana saruk yakhi paugi marak thatna atenba break matang luxury Kaidowino kanano kaigino kaidobio masipumna Noi lebih gari ahan maga tuang mengam terus ni. Pura lagi tuang ni khali ba, nama itu ikai terus. Sembun putoga lebih tinggal dera. Sembun putok terus lebih mengam terus. Imphal finance tersalo. Ayo jo ahan balai mengam terus. Imphal finance tegi loan ini nauri. Imphal finance na nong mungkin menunggu gari loan lobu ya, tong capai pizeri. Atau napa mengkali gari kuning mak lobu bayar. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Baba, Greg John gidi tatatis college di. Mamal suma pang kuding jamane yo suma ngaro pista salabni na. Ado suma takta superlink footing ge offer me amon piri sidi. Taj electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Hakjangi labor solat padagi producing attaba. Hakjang choktarba tumba chaba yaraktaba khong hama nungayaktaba singidaba. Amatta ngaraba upaidi jolip syrup amasu Jolip capsule would channel in a scenario. Amuka na taram ng chari makata pao. Manipur Sarkar ki Labor Department ki makhada lairiba Manipur Building and Under Construction Workers Welfare Board ki sponsor makhada tha mari chupna sathagadaba phi tubagi training course ama khangabokta leiba TI Sorojini Devi filling station da BJP Manipur Pradesh ki Vice President TS Jadumani na hudokre hudokbagi thoromaduda planning ki hanagi director ke Mangi Singh khangabok Zilla Parishad ke member ke H Ras Mohan amadi pradhan kya susaruk yakhe thoromaduda trainee singda phi tu nabamechinsu yenthoke TS Jadumani na training program asi kendrugi mafam tarukta pangthokani masida miyamna pungning sangna saruk yabiu haike Manipur Building and Under Construction Workers Welfare Board ki RO के टिकेंद्र सिंह ना लेबर डिपार्टमेंट की मखादा सिन्मी सिंह द पीरी बकाना सिंह सबसाना लौबियु हाइकी Manipur Building and Other Construction Program asina han haidna leiraba natragana haidriba sinmi sing gi family gi manung sing maruina ekoi ka holder oiraba sinmi gi ka pairaba karma makal gi sinmi gi ka no hairaga ekoi Building and Other Construction Worker Welfare Board Piba Adugumba Resatorba Families ki Manungda Kudung Chaba Piba Kudung Chaba Singi Oiba Training Duni राष्ट्रीय प्रशिक्षण अभियान की मखादा बीजेपी कुंभी मंडल ने सिंधुना बूथ लेवल वर्कर्स ट्रेनिंग प्रोग्राम अमा कुंभी केंद्र की मनुंग सनबा वांगू तेराखोंग मखा लेकाई कम्युनिटी हॉल पांगथोखरे थोरमदुदा कुंभी केंद्र की एमएलए एस बीरा हाना मिनिस्टर ओइरमलाबा एन मंगी यावना बीजेपी की थौपुबा मियोय क्याना सरुक याखे एमएलए एस बीरा ना हाइखिबदा प्रजा मियाम अमदी शासन तौरिबा सरकार असिगा हेना अफब मरी थमदुना सरकार असिना पाइखतलिबा याइफा तौरांग सिंह प्रजा मियामदा ममुत ताना खंगहनबा अमदी प्रजागा सरकार गा हेना नक्सिननब थौरमसी पांगथोकपनी बीजेपी की अनौब लेंगाक असिना चिंगतम नक्सिनहनबा ngamle हाइखी सही खुदिंगी मैट्रिक परीक्षा पास अमा फाउबा तौबा ngamdaba हाई स्कूल हुमफुद्रा की मथक्ता लेरबसु महैरोय साट्रुक की मयादा लेबा गवर्नमेंट हाई स्कूल अमा ओजा ट्रांसफर चटखरगा महूत थारक्तबदगी खोंजंग चंगसिलकदौरी ngasi पाउमी कांगबु अमना अंड्रो एसी की मनुंग सन लेबा मोइरांग पुरेल हाई स्कूल की फिबम यंगसिनबदा क्लास 6 तगी 10 फाउबगी महैरोय सहूम गयांखैनी थोय लेबदा गवर्नमेंट की ओजा तरत खक्तमक लेरमखे क्लास 1 दगी 5 फाउबगी कैंपस असिदा लेबा प्राइमरी स्कूल दा महैरोय सनीगा निफुनी थोय लेजरबसु ममांगदा लेरंबा ओजा तरत की मनुंगदा तरुक ट्रांसफर चटखिबदगी सुबनतगी गवर्नमेंट की ओजा अमा खक्तना स्कूल चलाइरमखे अतई केंद्र की स्कूल सिंगदा महैरोय तंबीना बलैत्रबसु स्कूल असिददी क्लास अमदा महैरोय हुमफुद्रा तरेट क्रिक क्रिक इनना लेरमखे स्कूल की फिबम मस्तिगी मतंगदा हेडमास्टर इन चार्ज KHH जॉनसन ना मरी लेनबस सिंगी पुनिंग चिंगसिलकली वाटले ओजा मसिंग से ओजा मसिंग तरेट खक लेबा
ꯑꯗꯣ ꯂꯩꯐꯝ ꯊꯣꯛꯄꯁꯤ ꯁꯦꯛꯁꯟ ꯊꯣꯛꯄꯒꯤ ꯄꯥꯔꯒꯗꯤ ꯀꯨꯟꯒ ꯅꯤꯊꯣꯏ ꯍꯨꯝꯗꯣꯏ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯦ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯏꯅꯗꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ 292 ꯂꯩꯕ ꯑꯣꯖꯥ ꯑꯃꯈꯛ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯅ ꯋꯥꯠꯈ꯭ꯔꯦ ꯑꯣꯖꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯣꯖꯥ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥꯁꯤ ꯃꯁꯤꯡ ꯆꯥꯟꯅꯅ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩ Laitan Them Sarda Kobi Class 10 gi Mahiroi Nupi Masa Amana Oza Amadi Atai Awat Apasing Asi Numit 15 gi manungda mention bidrabadi Khongjang Changshin Baga Loinana Minister da Lairik Tamba Toksarage Haina Lairik Pishilagani Haiki Oza matik chaba pamjai je amadu zik leijai je oza amam khatani oza ji leitam maram satring ju yamna wanare library ju matik chan leitre ado government na 15 days gi manung sida koi satra khoi gi apam je bibiduna like se phajna sang naina afaba lambi rom da purak na bagi damakta to honjaninge kai gomba government na akhoi gi damakta yingjin birakta ba taragadi akhoi 15 days gi manung sida education director da akhoi like sina journey ado akhoi like tamba toksar More Police ki IB dangarang numidang More Police na sinduna More Police Station na sige hana OC oiramba Ice Jawba Singbu farewell pibaga loinana nauno OC oiraba letko how wifi bu taram na okpagi thoram ama pangthokre thoram adu da Teknopal gi SP Dr S Ibom Sayauna police officer kya su sar kya khi OC Ice Jawba da khudol pikhi OC Jawba na phongdokhibada mahak na More da leiringai matamda miyam na pikhiba matengbu nauhongna na ningsingkhi letko how wifi na community singi luchingba singna police da mateng pangbiduna More da santi leiba ngamnana ba hona minasi haiki community leader singi maikai dagishu police da mateng piduna More bu saukhat na ba hona gani haiba wafam phongdokhi Dr S Ibom Sana OC Chawbana tawkhiba thabak thoram singthakhi anauba officer asisu miyam gi damakta thabak tawrakani haibagi thajaba thamki loshilakpada maroi ba pau amuka na pizari Siswak strike handoktra banina hayengdagi minek tuna thabak hawallagani haina Chief Minister N Biren haikre Amadi anauba sarkar na khungang da chatsi haiba scheme ama megi tang amadagi hawragani haina Chief Minister N Biren lauthokre Mideng tabiriba singbu amuka na khuramjari